Akasbani Imphal Moirangthem Ibehaibi na pau pajari ahanbada maruiba pau Gateway Manipur Connecting Asian Countries haiba nomagi oiba malem thaki lalon etiki mifam ama ngasi ayuk Imphal da hokre Manipur Sangai Festival lising ani kuni thoigi saruk ama oina Churachandpur jila da pangthokadaba thauram Mukhyamantri Nongthongma Biren singna ngaihaki mamang da hodokre Gawada chathariba yankai humdoi suba International Film Festival of India da ngarang dagi Golden Jubilee of Manipuri Cinema haina mingthonduna Manipuri film sing utpa hokre amasung Gujarata Vidhan Sabha Mikhalgi vote khombagi thaba khamthengna kalle Gateway Manipur Connecting Asian Countries haiba nomagi oiba malem thaki lalon etiki mifam ama ngasi ayuk Imphal da hokre Mifam asida tongan ba technical session ahum laigani ahanba session da tourism IT amasung ITES skill development ta focus area oigani session asi hojik horagani ani suba session dana lau singu amasung chinjak semsaba handloom amasung handicraft amadi textiles ta focus area oiri aduga ahum suba session dana MSME sakhot hanbada financial institute singi thogdang haibasina focus area oiri Mifam sida Manipur Sarkar amasung Bharat Sarkar gi mihutchingda natana Thailand amasung Bangladesh gi mihutchingchu saruk yari mifam asi Manipur Chamber of Commerce and Industries na Manipur Sarkar ga khusamnana sinbani Manipur Sangai Festival lising ani kuni thoigi ngasi marini chanba numit asida District Organizing Committee Churachandpur na sinduna Churachandpur gi Behiyang Geljang gi Khogada amasung Lamka Public Ground da pangthokpa thauram Mukhyamantri Nongthongma Biren singna ngaihaki mamang da hodokre Mukhyamantri na thauram mafam da thunglabada miyamna natki oiba pungjaw yaiduna harau tayamna okhi Churachandpur da pangthokpa Manipur Sangai Festival gi numit humni gi thauram aduda bamboo dance natki oiba jagoi isai gi sana khotnabana chingwana mapung oiba thauram sing oigani hawdokpagi thauramda textiles mantri nemsak ki gen yauna MLA sing saruk yari Amatta oinabagi wakhalonda pangthokpa numit 10 ni chathariba festival asigi ngasi Moirang khunokda pangthokpa thauramda mahut mantri Yumnam Khemsan sing amadi MLA sing saruk yagani haingangda pangthokpa thauramdana Hills Areas Committee gi chairman D Gangmaina chingba saruk yagani Imphal gi Palace Compound da leiba board da pangthokpa tongan ba thauram singda Water Resources Mantri Awangbo ni mai saruk yagani Sangai Festival asigi saruk ama oina mapal kangjaibung Imphal da pangthokliba 13 suba Manipur Polo International lising ani kuni thoida ngasi Indian Navy ga USA ga amasung UK ga India A ga sanagani round robin da chathariba tournament asigi final tha asigi kunmapan da sanagani Gawada chathariba yankai humdai suba International Film Festival of India gi ngarang marini chanba numita akhanaba Manipuri cinema section Golden Jubilee of Manipuri cinema haina mingthonduna Manipuri film sing utba hokre Mequines Palace Wanda Festival Director su oiriba NFDS ki Director Ravinder Bhaskar na saktaktuna film utba hokhi Festival Director na Manipuri cinema gi lamyan basingda chauna sardanjali katki mahakna hai makhoina Manipur khakida natana lebak asigi anoba mirolda chauna ithil piri section adu oken amakchamna direction piba Ratan Thiam the man of theater amasung aribam Syam Sharmana direction piba isano film utuna hawdokhi Ahom General Lachit Bharphukan gi Samri Suba Mapok Common Palan gi ngasi numidang waidam New Delhi da pangthokadaba thauramda Kendra ki Griha Mantri Amit Shah yaugani Assam Sarkar na sinba numit humni chathagadaba thauram asi ngarang New Delhi da hokhibani ngarang ahoba numita palan asigi saruk ama oina sinba exhibition ama Seltham Mantri Nirmala Sitaraman na hawdoki chauna siliba thauram asigi khothangda Assam Sarkar na Bharat ki amasung malengi miyamda ahom commander asigi thauna amasung lingjel khanganaba pandam thamli General asina maming chalaba Sarai Ghat ki lanphamda Mughal singbu maithiba piki Lachit Bharphukan gi Samri Suba Mapok Common ga mari lenana Assam sin thungbadasu tongan ba thauram kaya pangthokli Gandhian Principles amasung values haibasida numit nini gi workshop ama Riboida leba University of Science and Technology Meghalaya gi IQAC na sinduna pangthokre workshop aduda wanghangpada Gandhian scholar Professor Prasad
Golana Palina Hai University Singna Furup Manungda Kunaida Amasung Laibak Asida Santi Tambada Saruk Yagadabani Tabiriba Pawasya Kasbani Imphal Dagini Gujarata Vidhan Sabha Mikhalgi Bot Khombagi Thabak Khamthengna Kalle Tongan Tongan Barajniti Dol Singi Makok Thongba Lusing Basingna Voter Singi Pukning Singsin Janaba Laijabi Thaduna Hotnari BJP ki Makok Thongba Lusingba Amasung Pradhan Mantri Narendra Modina Thangna Thangnana Ngasi Nini Chanba Oina Raija Sida Miyamgi Meeting da wa ngangani Shri Modina Modasa Palanpur Dahegam Amasung Baulada Mikhalgi Releasing da Saruk Yagani BJP National President JP Nada Kendra ki Mantri Kaya Amasung Dol gi Thomi Kaya Chu Tongan Tongan ba Maphamda Mikhalgi Releasing da wa ngangani Amarom Congress Lusingba Mahan Prakash Kasta Bot Khongani Aduga Dolgi Lusingba Tarik Anwarna Bhujda Dolgi Mirekitama Bot Khongani Am Admi Party Lusingba Singchu Mafang Kayada Bot Khongadari Kasbanigi Paumin Hai Gujarat Mikhal ki Itihasta Ahanba Oina Nupi Mirep Sama Kuntrama Lamba Thengnabada Yauri BJP ne Mikhal Asida Nupi Taratareta Ticket PK Congress na Nupi Taramari Amasung Am Admi Party na Nupi Taruk Thagali Atay Dol Singna Nupi Kuntraunde da Ticket PK Duga Nupi Yankai Tarukta Independent Mirep Oina Song Thokli Lising Ani Tarataret ki Vidhan Sabha Mikhalda Nupi Mirep Sama Kuntaruki Manungda Tarahundai Kaki Lising Ani Tarani Toy Amasung Lising Ani Taret ki Mikhaldana Nupi Tarataru MLA Oina Kaki Bharata Sahi Amazubna Pangthokadaba International Year of Millet Lising Ani Kolhumdegi pre-launch ngasi New Delhi da Pangthok Lagani Thauram Aduda Mapan Thauram Mantri Dr. S. Joy Sankar Amasu Lausu Mantri Narendra Singh Tomar Yaugani Thauram Aduda Mantri Anina International Year of Millets Lising Ani Kolumdoi Mai Pakna Pangthok Nabagi Wakalon Phongdokani Bharata Laiba Laibak Phongphurom Henbagi High Commissioner Amasung Ambassador Singh Thauram Duda Yauraba Yai Mathang Sahi Lising Ani Kolumdoi Asi International Year of Millets Haina Pangthokani Masigi Mapungoi Papandamdi Bharat ki Millet ki Maramda Mayambu Bhab Tahanba Masung Sahi Palan Asi Pangthokpada Atay Laibak Singbu Saruk Yahanbani Handakta Bali da Pangthokiba G20 Mifamda Pradhan Mantri Narendra Modi na Millet ki Kanabadu Mayamda Paudongki Mang Hai Millet Asina Palengi Oina Maji Oiba Chinja Watpagi Awaba Amasung Saba Phangdabagi Samasha Konba Ngamgani Information Amasung Broadcasting Mantri Anurag Singh Thakur na hairi Digital Media Regulate Taunaba Ain Ama Athuba Matamda Kendra Sarkar na Puthok Lagani Jaipur da ngarang pauksi amagi Silver Jubilee Thoramda wa ngangbada Sri Thakur na hai Digital Media gi journalist singchu accreditation Tauragani Mantina Media da Daita Khangna Thabak Taunaba Amasung Miyam da Akiba Amadi Samamnaba Ponba Thabak Taudanaba Apil Tauki Malengi Mapung Kayada Mizal Sandorakpa Yabagi Akiba Leire Haina Section Naba World Health Organization WHO na Hairi Organization Asin Hai COVID Laichatna Maram Oidana Laina Asigi Hida Kapthokpa Walakpa Amasung Surveillance Hantarakpadagi Akiba Asi Lerapani Ngarang Punna Phongkhiba Warol Amada WHO Amasung US Center Disease Control and Prevention Hai COVID Laichat Leibadagi Mamang Sahida Angang Kwati Mariram Measles ki Hida Kakhide WHO Measles ki Makok Patrick O Corner na hai mamang sehi yang nabada haujik makti measles ki case yamna wangbo oiri adubu section haugadaba matamdi oire measles asi khwaidagi longnaganba human virus ni masi hida kapthoklabadi mapung phana thingpangami laina asi laichat oina chandorakpa thingnabagi damak sada marpudra manga hida kapthokpa tangai phade Qatar da Sathariba FIFA World Cup da Ahmad bin Ali Stadium da ngarang sanakiba Group F ki ahanba match da Belgium na Canada bu amasino da thoikre Group E ki ahanba match da Spain na Costa Rica bu tadesino da maithiba PK Tournament asigi anirak suba khwadagi sawa maithiba amada Khalifa International Stadium da sanakiba Group E ki match amada Japan na hana marirak champion oikraba Germany bu ani amada maithiba PK aroiba da maruiba pau amo Gateway Manipur Connecting Asian Countries Haibat Nomagi Oiba Malem Thaki Lalon Itiki Mifam Ama Ngasi Ayuk Imphal da Hokre Manipur Sangai Festival Lising Ani Kuni Thoigi Saruk Ama Oina Churachampur Jilla da Pangthokadaba Thauram Mukhya Mantri Nongthamba Biren Singnang Ehaki Mamang da Hodokre Gawa da Chathariba Yankai Humdoi Suba International Film Festival of India da ngarang dagi Golden Jubilee of Manipuri Cinema haina mingthonduna Manipuri Film Sing Utpa Hokre amasung Gujarat da Vidhan Sabha Mikhalgi Bot Khombagi Thabak Khamthengna Kalle Pauloi Jare
ꯍꯥꯏ